ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯇꯣꯝꯆꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯥꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯌꯨꯗ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯇꯣꯝꯆꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥ ꯅꯥꯕꯗ ꯂꯥꯌꯦꯡꯅꯕ ꯍꯥꯏꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯟꯐꯝ ꯑꯆꯧꯕ ꯑꯃ ꯄꯨꯈꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯇꯣꯝꯆꯥꯒꯤ ꯃꯃꯥ ꯅꯥꯕꯗ ꯑꯃꯨꯛ ꯁꯦꯟꯌꯥꯝ ꯑꯃ ꯄꯨꯁꯤꯟꯈꯤ꯫ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯁꯤꯡꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯕꯗ ꯂꯧ ꯏꯪꯈꯣꯜ ꯐꯥꯎ ꯌꯣꯟꯗꯨꯅ ꯃꯤꯒꯤ ꯁꯦꯜꯗꯤ ꯁꯤꯡꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯌꯨꯝꯐꯝ ꯑꯗꯨꯈꯛ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯣꯝꯆꯥ ꯁꯨꯅꯤꯡꯕ ꯁꯦꯜ ꯇꯥꯅꯤꯡꯕ ꯀꯔꯤꯁꯨ ꯄꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯡꯉꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯉꯁꯅꯨ ꯍꯥꯏꯕꯒꯨꯝ ꯌꯨ ꯊꯛꯇꯨꯅ ꯄꯪꯂꯩ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯨꯅ ꯌꯨꯝ ꯄꯨꯔꯤꯕꯅꯤ ꯑꯃꯗꯤ ꯃꯆꯥ ꯑꯍꯨꯝꯗꯨ ꯊꯥꯛꯂꯤꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯇꯣꯝꯆꯥ ꯌꯨ ꯇꯞꯇꯥꯏ ꯉꯥꯎꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯈꯣꯡꯗꯨ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯊꯥꯡꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯉꯛꯏ꯫ ꯂꯩꯀꯥꯏꯁꯤ ꯃꯤ ꯌꯥꯝ ꯐꯠꯇꯦ, ꯌꯥꯝ ꯐꯠꯇꯦꯕ, ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯁꯤꯅꯤ ꯑꯩꯅ꯫ ꯑꯗꯨꯅ ꯃꯋꯥꯁꯨ ꯂꯧꯗꯦ ꯑꯩꯅ꯫ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ, ꯃꯋꯥꯁꯨ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯃꯨꯛꯀ ꯍꯥꯏꯒꯦ, ꯃꯋꯥ ꯂꯧꯗꯦꯕ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯂꯛꯄꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯊꯪꯅꯕꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯥꯏꯗꯒꯤ ꯕꯨꯠ ꯃꯆꯥ ꯃꯥꯟꯕ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯋꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯨ ꯈꯣꯡ ꯊꯥꯡꯐꯝꯒ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ꯫ ꯃꯤꯒꯤ ꯃꯆꯥꯁꯨ ꯌꯥꯎꯔꯤꯅꯦ, ꯑꯗꯨꯅꯅꯤꯗꯅ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯁꯨꯛ ꯌꯥꯝꯗꯤ ꯄꯣꯛꯈꯤꯗꯕꯅꯤ꯫ ꯆꯠꯂꯣ ꯅꯌꯨꯝꯗ ꯂꯣꯏ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯩꯒꯤ ꯏꯆꯥ ꯃꯀꯣꯛ ꯄꯥꯠꯄ ꯃꯤ ꯃꯥꯟꯗꯕ ꯈꯔ ꯂꯩꯕꯗꯣ ꯑꯝꯇ ꯈꯟꯗꯣꯛꯀꯦ꯫ ꯆꯠꯂꯣ ꯅꯌꯨꯝꯗ꯫ ꯅꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯔꯝꯕꯁꯦ ꯏꯆꯥ ꯈꯟꯗꯣꯛꯐꯝ ꯈꯪꯗ꯭ꯔꯦ꯫ ꯆꯠꯂꯨꯅꯦꯍꯦ ꯅꯌꯨꯝꯗ꯫ ꯏꯆꯥ ꯐꯥꯎ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦ, ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯅꯣ? ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯏ꯫ ꯃꯆꯥ ꯄꯣꯛꯊꯣꯛꯑꯒ ꯑꯩꯈꯣꯏꯗ ꯁꯨꯝ ꯊꯥꯔꯛꯏꯁꯤꯕꯨ ꯅꯠꯇꯦ꯫ ꯅꯆꯥꯁꯤꯡꯁꯦ ꯁꯦꯟꯅꯕ ꯉꯝꯃꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯂꯣꯏ ꯌꯣꯟꯊꯣꯛꯈ꯭ꯔꯒꯦ꯫ ꯑꯩꯒꯤ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦ꯫ ꯊꯪꯅꯕꯒꯤ ꯊꯣꯏꯅꯨꯅ ꯃꯁꯤꯒꯤ ꯌꯨꯉꯥꯎꯕꯁꯦ ꯑꯃꯨꯛ ꯂꯥꯎꯈꯣꯡ ꯇꯧꯔꯤ꯫ ꯇꯥꯅꯤꯡꯗꯕꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯣꯏꯒ ꯌꯨꯝ ꯊꯪꯅꯔꯒ ꯂꯩꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯔꯤꯕ꯫ ꯍꯩꯃꯥ, ꯏꯆꯥꯁꯤꯁꯨ ꯃꯣꯏꯗ ꯁꯥꯟꯅꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯑꯝꯇ ꯀꯧꯁꯤꯜꯂꯨꯈꯤꯒꯦ, ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯑꯐꯥꯏ ꯄꯣꯠꯅ ꯊꯣꯝꯕꯤꯗꯅ꯫ ꯅꯥꯎꯕ, ꯍꯩ ꯅꯥꯎꯕ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯇ꯭ꯔꯤꯕꯣ? ꯄ꯭ꯔꯞ ꯂꯥꯛꯋꯣ꯫ ꯁꯥꯟꯅꯔꯝꯕ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯇꯣꯝꯆꯥꯅ ꯂꯥꯎꯈꯣꯡ ꯇꯧꯕꯗꯨꯗ ꯃꯌꯨꯝꯗ ꯃꯊꯪ ꯆꯠꯅꯈꯤ꯫ ꯇꯣꯝꯆꯥꯅ ꯅꯣꯏꯅ ꯃꯥ ꯂꯧꯕꯨꯛꯇꯩꯅ ꯄꯛꯄ ꯇꯤꯟꯐꯥ ꯀꯛꯐꯩ ꯃꯥꯟꯕꯤꯗꯣ ꯀꯥꯏ ꯆꯠꯈꯤ? ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯥꯗꯣꯏꯅ ꯕꯥꯕꯥ, ꯏꯃꯥꯗꯣ ꯆꯦꯡ ꯋꯥꯟꯕ ꯆꯠꯈꯤꯕꯅꯤ꯫ ꯀꯔꯤ? ꯍꯧꯖꯤꯛꯁꯦ ꯆꯦꯡ ꯋꯥꯟꯕ ꯆꯠꯈꯤ ꯍꯥꯏꯕ? ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯊꯦꯛꯂ ꯂꯩꯔꯁꯤꯐꯥꯎ꯫ ꯅꯃꯥ ꯁꯤꯅꯝ ꯅꯝꯕꯤꯗꯣ ꯍꯜꯂꯛꯀꯦꯔꯥ ꯍꯜꯂꯛꯑꯣꯏꯔꯥ ꯑꯩꯒꯤ ꯆꯥꯛ ꯌꯥꯝ ꯊꯨꯅ ꯊꯣꯡꯉꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯊꯣꯡꯅꯕ ꯆꯦꯡꯗꯨ ꯂꯩꯔꯗꯤ ꯉꯁꯥꯏꯅ ꯊꯣꯡꯉꯣꯏꯗ꯭ꯔꯣ ꯄꯥꯕ? ꯂꯩꯇꯕꯩꯅꯤ ꯊꯣꯡꯗ꯭ꯔꯤꯁꯦ, ꯀꯔꯤꯅꯣ ꯈꯪꯗꯦꯕ꯫ ꯌꯨ ꯇꯞꯇꯥꯏ ꯊꯛꯆꯤꯜꯂꯨꯔꯒ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯎꯔꯥꯎ ꯊꯔꯥꯎ ꯂꯩꯔꯤ꯫ ꯑꯩꯅ ꯌꯨ ꯊꯛꯄꯁꯦ ꯅꯣꯏꯗ ꯅꯕꯨꯛ ꯌꯦꯛꯄ꯭ꯔꯣ? ꯊꯛꯀꯦ ꯌꯥꯎꯅ ꯊꯛꯏꯕꯅꯤ꯫ ꯅꯣꯏꯒꯤ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ꯫ ꯆꯥꯛꯇꯣ ꯌꯥꯝ ꯊꯨꯅ ꯊꯣꯡꯉꯨꯁꯨ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕ꯫ ꯅꯣꯏꯅ ꯅꯕꯨꯛꯁꯦ ꯀꯌꯥꯝ ꯐꯠꯇꯒꯦ ꯍꯥꯏꯕꯨ ꯉꯔꯥꯡꯁꯨ ꯆꯔꯥ ꯍꯦꯜꯍꯜꯂꯤꯕꯅꯤꯅ ꯑꯩꯁꯦ꯫ ꯊꯣꯝꯕꯅ ꯕꯥꯕꯥ, ꯅꯪꯗ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯍꯦꯜꯂꯤꯕꯅꯤ꯫ ꯑꯗꯨ ꯄꯥꯕ, ꯆꯥꯛ ꯂꯥꯝꯃꯗꯤ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯣ ꯐꯕꯅꯤ꯫ ꯑꯩꯈꯣꯏ ꯅꯥꯎ ꯏꯕꯥꯅꯤꯁꯨ ꯏꯁꯤꯡ ꯊꯛꯑꯒ ꯈꯥꯡꯉꯤꯅꯤ ꯉꯁꯥꯏꯗꯒꯤ꯫ ꯀꯔꯤ? ꯑꯩꯕꯨ ꯏꯁꯤꯡ ꯊꯛꯑꯒ ꯈꯥꯡꯉꯨ ꯀꯥꯏ? ꯆꯠꯂꯣꯍꯦ! ꯅꯣꯏ ꯏꯁꯤꯡꯗꯣ ꯊꯛꯑꯒ ꯈꯥꯡꯒꯦꯔꯥ ꯈꯥꯡꯉꯣꯏꯔꯥ ꯑꯩꯗꯤ ꯆꯥꯛ ꯆꯥꯗꯕ ꯌꯥꯔꯣꯏ꯫ ꯏꯆꯥ ꯅꯣꯏ ꯑꯍꯨꯝ ꯄꯣꯛꯄꯕꯨ ꯅꯄꯥ ꯑꯩꯐꯥꯎ ꯆꯥꯛ ꯄꯤꯖꯕ ꯉꯝꯗꯕ ꯁꯤꯖꯈ꯭ꯔꯣ ꯑꯗꯨꯗꯤ꯫ ꯅꯣꯏ ꯂꯩꯕꯩ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯔꯤꯒꯦ? ꯊꯣꯝꯕꯅ ꯕꯥꯕꯥ, ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯤ꯫ ꯄꯥꯕ ꯑꯣꯏꯅ ꯁꯨꯕꯗꯤ ꯀꯩꯗꯧꯒꯦ? ꯏꯃꯥꯅꯗꯤ ꯑꯗꯨꯝ ꯁꯨꯏ꯫ ꯀꯤꯟꯃꯨꯛꯇ ꯋꯥꯡꯕ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯨ ꯀꯥꯏ? ꯅꯪ ꯇꯨꯔꯦꯜꯗ ꯊꯥꯗꯒꯣꯔꯥ? ꯊꯥꯗꯒꯣꯔꯕ? ꯍꯩꯄꯥ ꯌꯥꯝ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯕꯨꯀꯣ ꯈꯨꯖꯤꯟꯅ ꯁꯤꯛꯑꯒ ꯍꯥꯠꯆꯅꯤꯍꯦ꯫ ꯅꯣꯏ ꯍꯧꯅꯨꯍꯦ꯫ ꯕꯥꯕꯥ, ꯁ꯭ꯋꯥꯏꯗ ꯆꯒꯠ ꯉꯥꯡꯉꯥꯅꯨ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯐꯃꯨꯡꯗꯔ ꯀꯩꯅꯣ ꯇꯨꯃꯤꯟ ꯇꯨꯝꯃ ꯂꯩꯔꯨꯔꯣ, ꯆꯥꯛ ꯂꯥꯝꯕꯅꯤ꯫ ꯃꯁꯤꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯇꯨꯝꯁꯠꯁꯤꯁꯨ ꯐꯠꯂꯨꯏ, ꯃꯃꯥ ꯂꯧ ꯌꯥꯔꯨꯏ, ꯃꯕꯨꯛꯁꯦ ꯐꯠꯈꯤꯗ꯭ꯔꯕ꯫ ꯅꯪ ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯟꯗꯅꯕꯀꯣ ꯁꯣꯏꯔꯣꯏꯁꯦ ꯅꯪ꯫ ꯊꯣꯝꯕꯅ ꯕꯥꯕꯥ, ꯅꯪ ꯏꯆꯦꯗ ꯑꯗꯨꯃꯥꯏ ꯍꯥꯏꯁꯅꯨ꯫ ꯅꯪ ꯍꯌꯦꯡꯋꯥꯏ ꯇꯣꯝꯅꯥꯎ ꯏꯕꯥꯅꯤ ꯆꯥꯎꯔꯒ ꯄꯥꯕ ꯅꯪ ꯐꯨꯖꯅꯤꯀꯣ꯫ ꯇꯣꯝꯅꯥꯎ, ꯐꯨꯁꯤꯀꯣ ꯄꯥꯕꯁꯦ꯫ ꯍꯣꯏ ꯇꯥꯆꯧ, ꯐꯨꯁꯤ꯫
ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯏꯃꯥꯒ ꯏꯆꯦꯒꯗ ꯊꯤꯅ ꯉꯥꯡꯕꯒꯤ ꯉꯁꯤꯒꯤ ꯑꯉꯥꯡ ꯁꯣꯏꯅꯥꯎ ꯑꯅꯤꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯁꯦ ꯏꯁ ꯄꯤꯛꯈ꯭ꯔꯕ ꯃꯣꯏꯅꯁꯨ ꯑꯩꯕꯨ ꯐꯨꯁꯤ ꯀꯥꯏ ꯅꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕ ꯃꯄꯥꯅꯤꯡꯊꯧ ꯑꯩꯉꯣꯟꯗꯁꯨ ꯃꯁꯤ ꯕꯣꯔꯥꯗ ꯍꯥꯜꯂꯒ ꯄꯥꯠ ꯃꯌꯥꯏꯗ ꯍꯦꯛ ꯊꯥꯗꯔꯨꯗꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯃꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯉꯥꯡꯗꯅ ꯆꯪꯉꯛꯏ ꯊꯥꯗꯣꯏ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯏꯃꯥꯅ ꯆꯦꯡ ꯄꯨꯔꯛꯏꯁꯤ ꯆꯥꯛꯁꯤ ꯊꯥꯒꯠꯅꯕ ꯇꯧꯔꯣ ꯅꯅꯥꯎ ꯑꯅꯤꯁꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯕꯅꯤꯅ ꯍꯣꯏ ꯏꯃꯥ ꯉꯁꯥꯏꯗꯒꯤ ꯏꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ ꯑꯗꯣ ꯍꯤꯟꯖꯥꯡꯗꯤ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ ꯉꯥꯔꯤꯁꯨ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯑꯂꯨ ꯈꯔ ꯌꯥꯎꯔꯛꯄꯅꯤ ꯑꯗꯨ ꯍꯦꯛ ꯉꯥꯟꯁꯤꯜꯂꯨ ꯆꯥꯛꯃꯥꯏꯗ ꯏꯆꯥꯁꯤꯗꯤ ꯑꯩ ꯃꯃꯥ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯜꯂꯛꯄꯗ ꯌꯨꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯤꯁꯦ ꯅꯪ ꯑꯩꯅ ꯐꯨꯕꯁꯤ ꯅꯪ ꯌꯥꯝ ꯄꯥꯝꯃꯦꯕ ꯅꯠꯇ꯭ꯔꯥ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯅꯤ ꯈꯪꯗ꯭ꯔꯤꯁꯦ ꯃꯄꯥ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯗꯤ ꯏꯆꯥꯁꯤ ꯑꯗꯩ ꯌꯨ ꯉꯥꯎꯕ ꯅꯪꯁꯨ ꯆꯔꯥ ꯍꯦꯜꯂꯁꯤꯔꯣꯏꯗ꯭ꯔꯣ ꯅꯣꯏ ꯃꯌꯥꯝꯁꯤ ꯊꯛꯅꯕ ꯍꯥꯏꯗꯨꯅꯅꯦ ꯑꯩꯅ ꯏꯔꯨ ꯏꯌꯥꯡ ꯇꯦꯛꯄ ꯃꯈꯩ ꯁꯦꯜ ꯇꯥꯜꯂꯤꯕꯁꯦ ꯀꯔꯤ ꯅꯪ ꯅꯨꯄꯥ ꯅꯍꯥꯒ ꯒꯥꯒꯥ ꯇꯧꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯍꯣ ꯃꯈꯣꯏ ꯃꯄꯥ ꯁ꯭ꯋꯥꯏꯗ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯗꯣ ꯆꯒꯠ ꯉꯥꯡꯒꯅꯨ ꯑꯩ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯃꯤꯒꯤ ꯈꯨꯂꯪ ꯀꯨꯝꯗꯣꯔꯤꯕ ꯑꯗꯨꯒ ꯅꯊꯤꯕꯣꯡ ꯆꯥꯅꯕꯁꯤꯡꯁꯦ ꯄꯨꯁꯤꯜꯂꯛꯏꯕ ꯈꯪꯅꯕ꯭ꯔꯣ ꯃꯣꯏ ꯃꯄꯥꯗꯧꯅ ꯋꯥꯔꯤ ꯉꯥꯡꯗꯅ ꯁꯥꯟꯅ ꯌꯨꯅꯩ ꯂꯩꯔꯨꯕ ꯅꯠꯇꯤꯌꯦ ꯀꯥꯟꯅꯗꯦ ꯏꯆꯥꯁꯥ ꯏꯃꯨꯡ ꯆꯪꯁꯤꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈꯤ ꯊꯥꯗꯣꯏꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯅ ꯃꯄꯥꯕꯨ ꯀꯧꯔꯤ ꯍꯣ ꯕꯥꯕꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯊꯣꯝꯕ ꯇꯣꯝꯅꯥꯎ ꯁꯦ ꯅꯕꯥꯅꯤꯁꯨ ꯆꯥꯕ ꯍꯧꯔꯣ ꯐꯨꯐꯨ ꯀꯥꯃꯨꯀꯣ ꯌꯥꯝ ꯁꯥꯔꯤꯕꯅꯤ ꯄꯣꯛꯀꯅꯤ ꯁꯦ ꯏꯃꯥꯒꯤꯅ ꯁꯤꯗ ꯂꯩꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯏꯆꯥꯁꯨ ꯂꯥꯛꯑꯣ ꯊꯣꯝꯕꯅ ꯏꯆꯦ ꯌꯥꯝ ꯍꯥꯎꯏ ꯁꯤꯗꯤ ꯍꯤꯟꯖꯥꯡ ꯌꯥꯎꯗ꯭ꯔꯁꯨ ꯆꯥꯛ ꯑꯁꯥꯕꯁꯤꯒ ꯑꯂꯨ ꯑꯉꯥꯟꯕꯁꯤꯒ ꯊꯨꯝ ꯇꯣꯠꯂ ꯆꯥꯕꯁꯤꯗꯤ ꯌꯥꯝ ꯍꯥꯎꯏ ꯂꯩꯃꯅ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯆꯥꯁꯤꯜꯂꯨ ꯍꯌꯦꯡ ꯏꯃꯥꯅꯅꯦ ꯁꯦꯜ ꯌꯥꯝ ꯐꯪꯂꯛꯄ ꯅꯨꯃꯤꯠꯇ ꯏꯆꯥꯁꯤꯡꯕꯨ ꯉꯥ ꯄꯤꯖꯗꯣꯏꯅꯤ ꯏꯃꯥꯅ ꯑꯗꯨꯗꯤ ꯍꯥꯎꯅꯤꯍꯦ ꯇꯣꯝꯅꯥꯎꯅ ꯏꯃꯥ ꯑꯩꯗꯤ ꯉꯥꯒꯤ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯎꯈ꯭ꯔꯦꯗ ꯊꯥꯗꯣꯏꯅ ꯇꯣꯝꯅꯥꯎ ꯆꯥꯔꯒ ꯈꯪꯅꯤ ꯉꯥꯒꯤ ꯃꯍꯥꯎꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯊꯣꯝꯕꯅ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯏꯆꯦ ꯑꯩꯁꯨ ꯑꯅꯤꯔꯛꯀꯨꯝꯕꯗꯤ ꯆꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯨ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯤ ꯇꯣꯝꯆꯥ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯆꯥꯛ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯩ ꯃꯃꯥ ꯍꯤꯟꯖꯥꯡꯗꯤ ꯀꯗꯥꯏ ꯍꯤꯟꯖꯥꯡ ꯌꯥꯎꯗꯅ ꯀꯔꯝꯃꯥꯏꯅ ꯆꯥꯎ ꯍꯥꯏꯔꯤꯕꯅꯣ ꯃꯈꯣꯏ ꯃꯄꯥ ꯍꯧꯖꯤꯛꯀꯤꯗꯤ ꯁꯤ ꯁꯨꯝ ꯆꯥꯕꯤꯔꯣ ꯍꯣꯔꯦꯟ ꯑꯩ ꯃꯤꯒꯤ ꯁꯦꯜ ꯄꯤꯔꯛꯑꯗꯤ ꯍꯤꯟꯖꯥꯡꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯥꯔꯁꯤ ꯍꯣꯏ ꯅꯪꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯆꯥꯛꯄꯨ ꯍꯤꯟꯖꯥꯡ ꯌꯥꯎꯗꯅ ꯆꯥꯎ ꯀꯥꯏꯅ ꯑꯗꯨꯗꯤ ꯁꯤꯒꯨꯝꯕ ꯆꯥꯛꯁꯤꯗꯤ ꯅꯣꯏ ꯅꯝꯃꯥꯅ ꯄꯥꯗ ꯄꯤꯖꯧꯁꯦ ꯑꯁꯤ ꯍꯥꯏꯗꯅ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯂꯩꯃꯗ ꯂꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯍꯔꯥꯎ ꯆꯥꯛ ꯆꯥꯖꯔꯝꯕ ꯃꯆꯥꯁꯤꯡꯗꯨ ꯇꯨꯃꯤꯟ ꯀꯤꯊꯤ-ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯃꯇꯨ ꯏꯄꯣꯟ ꯄꯣꯜꯂ ꯂꯩꯔꯤ ꯂꯩꯃꯁꯨ ꯅꯤꯡꯉꯝꯗꯕꯒꯤ ꯃꯃꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯏ ꯃꯈꯣꯏ ꯃꯄꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪꯅ ꯌꯨꯁꯤꯗ ꯊꯛꯑꯝꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯁꯥꯍꯧꯈꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯩꯃ ꯁꯨꯃꯥꯡ ꯑꯗꯨꯕꯨ ꯂꯝꯁꯤꯠ ꯁꯦꯡꯉꯤ ꯅꯨꯃꯤꯠꯁꯦ ꯌꯧꯈꯤꯕ ꯇꯥꯔꯦ ꯇꯧꯔꯤꯁꯤ ꯃꯤ ꯏꯆꯦ ꯁꯈꯤꯍꯣꯏ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯦ ꯊꯕꯛ ꯃꯐꯝꯗ ꯍꯩ ꯊꯥꯗꯣꯏ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯏꯃꯥ ꯊꯕꯛ ꯊꯦꯡꯂꯦꯅꯦ ꯑꯁꯤ ꯍꯥꯏꯗꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯊꯥꯗꯣꯏ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯊꯕꯛ ꯆꯠꯅꯦ ꯍꯥꯏꯕꯗꯨ ꯆꯠꯅꯕ ꯇꯧꯕꯤꯔꯣ ꯑꯩ ꯇꯧꯍꯧꯔꯒꯦ ꯍꯣꯏ ꯁꯦ ꯁꯦꯜꯁꯤꯅꯅꯦ ꯆꯦꯡ ꯋꯥꯟꯗꯨꯅ ꯅꯅꯥꯎꯁꯤꯡꯒ ꯏꯟꯊꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯏꯃꯥ ꯆꯠꯂꯦ ꯇꯣꯝꯆꯥ ꯏꯃꯨꯡꯗꯩ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯅ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨ ꯐꯠ ꯃꯨꯟꯈꯤ ꯁꯦꯜꯒ ꯄꯥꯏꯔꯗꯅ ꯑꯉꯥꯡꯅ ꯀꯩꯅꯣ ꯄꯥꯕ ꯁꯦꯜꯗꯣ ꯃꯤ ꯏꯃꯥꯅ ꯆꯦꯡ ꯋꯥꯜꯂꯣ ꯍꯥꯏꯗꯅ ꯄꯤꯔꯝꯕ ꯁꯦꯜꯅꯤ ꯄꯥꯕा ꯁꯦꯜꯗꯣ ꯄꯤꯔꯝꯃꯣ ꯍꯥꯏꯕꯅꯦ ꯄꯥꯕ ꯏꯁ ꯑꯩꯅ ꯂꯧꯔꯕ ꯁꯦꯜꯕꯨ ꯄꯤꯔꯝꯃꯣ ꯀꯥꯏꯅ ꯆꯠꯇꯣꯏ ꯁ꯭ꯋꯥꯏꯗ ꯅꯃꯥ ꯁꯦꯜ ꯄꯥꯏꯕꯤꯗꯩ ꯑꯃꯨꯛ ꯂꯧꯔꯁꯨ ꯆꯠꯂꯣ ꯄꯥꯕ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯅꯆꯥ ꯅꯨꯡꯁꯤꯕꯨ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯄꯣꯛꯇꯕꯁꯤꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ ꯅꯪꯕꯣ ꯍꯣ ꯌꯨ ꯊꯛꯑꯒꯅꯦ ꯅꯪ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯅꯨꯀꯣ ꯑꯁꯨꯛ ꯐꯠꯇꯕꯁꯤꯕꯨ ꯑꯁꯨꯝꯅ ꯃꯆꯥꯒꯤ ꯀꯔꯤ ꯆꯥꯅꯤ ꯀꯔꯝ ꯇꯧꯅꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯌꯨꯒꯤ ꯃꯌꯥꯏꯅ ꯁꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯁꯣꯝꯗꯁꯨ ꯂꯩꯃ ꯊꯕꯛ ꯁꯨꯐꯝꯗ ꯃꯧ ꯅꯍꯥꯗ ꯆꯣꯞꯄ ꯆꯥꯎꯊꯣꯏꯅ ꯃꯇꯨꯡ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯀꯩꯁꯨ ꯐꯠꯇꯕ ꯈꯜꯂꯨꯗꯦ ꯆꯨꯝꯅ ꯑꯗꯨꯝ ꯈꯜꯂꯝꯃꯤ ꯆꯥꯎꯊꯣꯏꯅ ꯂꯩꯃ ꯑꯁꯤ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯣ ꯆꯥꯔꯛꯇ꯭ꯔꯦꯗ ꯇꯥ ꯆꯥꯎꯊꯣꯏ ꯑꯗꯨ ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯥ ꯌꯨ ꯉꯥꯎꯕꯗꯨꯗ ꯑꯗꯨꯝ ꯂꯩ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯀꯔꯤ ꯍꯥꯏꯕ ꯇꯥ ꯆꯥꯎꯊꯣꯏ ꯅꯠꯇꯦ ꯑꯩ ꯍꯥꯏꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯌꯨ ꯉꯥꯎꯕꯗꯣ ꯑꯗꯨ ꯌꯨ ꯑꯗꯨꯝ ꯉꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯍꯣꯏ ꯍꯥꯏꯇꯥꯔꯦ ꯇꯥꯗ ꯃꯥꯅ ꯌꯨꯁꯦ ꯊꯛꯑꯝꯗ꯭ꯔꯕꯗꯤ ꯏꯃꯨꯡꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯗꯧꯅꯤ ꯂꯩꯕ ꯂꯩꯇꯕꯗꯨꯅ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯆꯥꯎꯊꯣꯏ ꯇꯞꯅ
ꯃꯗꯨꯗ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯗꯤ ꯐꯗꯧꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪ ꯑꯃꯨꯛ ꯂꯧꯕ ꯀꯔꯤꯅꯣ ꯇꯥꯗ ꯃꯔꯝ ꯃꯔꯝ ꯁꯣꯜꯂꯤꯕꯗꯨꯕꯣ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯑꯗꯣ ꯅꯪꯕꯨ ꯂꯩꯃ ꯆꯥꯎꯊꯣꯏꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯇꯥꯗ ꯑꯩ ꯊꯕꯛ ꯃꯈꯥꯁꯦ ꯑꯝꯇ ꯁꯨꯔꯨꯈꯤꯒꯦ ꯑꯩꯅ ꯄꯣꯊꯥꯔꯤꯁꯦ ꯀꯣꯏꯃꯟꯈ꯭ꯔꯦ ꯃꯌꯥꯝꯅ ꯁꯥꯎꯅꯔꯛꯄ ꯇꯥꯔꯦ ꯍꯣꯏ ꯆꯠꯈꯤꯕ ꯂꯩꯃꯗ ꯌꯦꯡꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯑꯀꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯁꯣꯝꯗꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯁꯥꯟꯅꯔꯤ ꯅꯥꯎꯕꯅ ꯀꯕꯛ ꯈꯣꯏꯗꯨꯝ ꯑꯆꯧꯕ ꯑꯃ ꯆꯥꯗꯅ ꯂꯥꯛꯄꯗ ꯎꯕꯗ ꯇꯣꯝꯅꯥꯎ ꯃꯇꯤꯟ ꯒꯨꯠ ꯌꯣꯠꯂꯤ ꯅꯥꯎꯕ ꯅꯪꯒꯤ ꯀꯕꯣꯛꯇꯣ ꯑꯩ ꯈꯤꯇ ꯆꯥꯒꯦꯗꯅ ꯌꯥꯔꯣꯏꯍꯦ ꯁꯤꯗꯤ ꯑꯩ ꯐꯥꯎ ꯀꯣꯟꯅꯔꯣꯏ ꯑꯩ ꯈꯤꯇ ꯆꯥꯒꯦꯗ ꯌꯥꯝꯗꯕꯤ ꯈꯤꯇꯪ ꯆꯥꯒꯦ ꯍꯥꯏꯕ ꯅꯕꯨꯛ ꯐꯠꯇꯗꯧꯅꯨꯗ ꯌꯥꯔꯣꯏ ꯍꯥꯏꯔꯦꯗꯅ ꯏꯃꯥꯅ ꯃꯤ ꯄꯤꯖꯒꯅꯨ ꯍꯥꯏ ꯆꯥꯅꯤꯡꯉꯗꯤ ꯅꯣꯏ ꯅꯄꯥ ꯌꯨ ꯉꯥꯎꯕꯗꯣ ꯑꯗ ꯂꯩꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯈꯤꯇꯪ ꯆꯥꯒꯦꯕ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝ ꯇꯧꯕꯅꯦꯕ ꯍꯌꯦꯡ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯩꯔꯛꯄꯗ ꯅꯪ ꯑꯃꯨꯛ ꯄꯤꯖꯒꯦꯗ ꯃꯤꯅ ꯈꯤꯇ ꯆꯥꯒꯦ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯗꯤ ꯅꯪ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯌꯥꯝꯅ ꯆꯤꯛꯀꯦ ꯑꯌꯣ ꯏꯃꯥ ꯅꯥꯏꯅꯦ ꯍꯩꯇꯣꯝꯅꯥꯎ ꯊꯤꯕꯣꯡꯂꯥꯎ ꯀꯕꯣꯛꯁꯦ ꯍꯦꯛꯇ ꯃꯨꯜꯂꯦꯅꯦ ꯑꯁꯤ ꯃꯃꯥꯏꯁꯤꯗ ꯈꯨꯖꯤꯟꯅ ꯈꯣꯠꯀꯦ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯍꯦꯛꯇ ꯈꯟꯅꯔꯛꯏ ꯇꯣꯝꯅꯥꯎꯁꯨ ꯀꯕꯛ ꯆꯥꯕ ꯐꯪꯂꯗꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯃꯨꯟꯅꯔꯤ ꯊꯣꯝꯕꯅ ꯀꯩꯗꯧꯅꯩꯅꯣꯗ ꯅꯥꯎꯕ ꯇꯣꯝꯅꯥꯎꯗ ꯊꯥꯗꯣꯛꯄꯤꯌꯨꯅꯦ ꯅꯥꯎꯕ ꯇꯣꯝꯅꯥꯎꯅ ꯇꯥꯆꯣ ꯅꯥꯎꯕꯅ ꯃꯥꯏꯗ ꯈꯨꯖꯤꯟꯅ ꯈꯣꯠꯂꯛꯏꯕ ꯏꯁ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯎꯗ ꯈꯨꯖꯤꯟ ꯈꯣꯠꯄ ꯌꯥꯕ꯭ꯔꯥ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯅꯥꯁꯤ ꯆꯤꯡꯊꯠꯀꯦ ꯑꯉꯥꯡ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯈꯠꯅꯔꯛꯏ ꯑꯉꯥꯡ ꯈꯠꯅꯔꯤꯕꯗꯨ ꯇꯥꯕꯗ ꯅꯥꯎꯕꯒꯤ ꯃꯃꯥ ꯊꯣꯏꯅꯨ ꯊꯣꯛꯂꯛꯇꯨꯅ ꯍꯦ ꯀꯩꯅꯣ ꯌꯨ ꯉꯥꯎꯕꯒꯤ ꯃꯆꯥꯅꯤ ꯅꯣꯏꯅꯤ ꯆꯪꯗꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯐꯨꯕꯤꯔꯤꯕꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ ꯍꯩꯃ ꯃꯁꯤ ꯆꯤꯡꯊꯣꯛꯄꯒ ꯌꯥꯗꯦꯅꯦꯍꯦ ꯃꯁꯤ ꯊꯥꯗꯣꯛꯅꯧꯅꯤ ꯅꯣꯏꯕꯣ ꯊꯥꯗꯣꯛꯇꯅꯤ ꯃꯁꯤ ꯏꯆꯥꯒꯁꯤ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯍꯦ ꯅꯣꯏꯅꯤ ꯆꯪꯗꯅ ꯏꯆꯥꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏꯅꯤ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯆꯩ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯍꯦꯛꯇ ꯊꯣꯝꯕꯒ ꯇꯣꯝꯅꯥꯎꯒꯗ ꯀꯟꯗꯔꯛꯏ ꯈꯪꯕ꯭ꯔꯥ ꯅꯣꯏꯅꯤ ꯌꯨ ꯉꯥꯎꯕꯒꯤ ꯃꯆꯥꯅꯤ ꯉꯍꯥꯟꯈꯩ ꯑꯩꯅ ꯐꯨꯅꯤꯡ ꯂꯩꯔꯝꯕꯅꯤ ꯉꯁꯤꯗꯤ ꯐꯨꯠꯇꯒꯦ ꯍꯦꯛꯇ ꯊꯣꯝꯕꯒ ꯇꯣꯝꯅꯥꯎꯒꯅ ꯑꯌꯣ ꯏꯗꯣꯝꯆꯥ ꯅꯥꯏꯌꯦ ꯏꯗꯣꯝꯆꯥ ꯅꯥꯏꯌꯦ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯃꯁꯤ ꯃꯃꯥ ꯃꯄꯥ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯈꯔ ꯌꯥꯝ ꯐꯨꯍꯧꯒꯦ ꯈꯪꯕ꯭ꯔꯥ ꯅꯣꯏꯅꯤ ꯌꯨ ꯉꯥꯎꯕꯒꯤ ꯃꯆꯥ ꯍꯥꯏꯁꯤꯅꯤ ꯐꯨꯒꯦꯗ ꯈꯨꯠꯁꯦ ꯄꯦꯟꯅ ꯐꯨꯒꯦ ꯈꯪꯕ꯭ꯔꯥ ꯀꯝꯗꯧꯏ ꯇꯧꯒꯤꯗ꯭ꯔꯣ ꯂꯩꯃꯁꯨ ꯊꯕꯛ ꯍꯜꯂꯛꯄꯅꯤ ꯎꯔꯤ ꯃꯆꯥꯗ ꯊꯣꯏꯅꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯕꯤꯔꯤꯕꯗꯨ ꯎꯕꯗ ꯉꯥꯏꯈꯣ ꯊꯣꯏꯅꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡꯗ ꯑꯗꯨꯝꯅ ꯐꯨꯔꯤꯕꯗꯨꯕꯣ ꯐꯨꯕꯁꯦ ꯑꯝꯇ ꯂꯦꯞꯄꯣ ꯊꯣꯏꯅꯨ ꯐꯨꯕꯗꯣ ꯑꯝꯇ ꯂꯦꯞꯄꯣꯕ ꯇꯞꯅ ꯍꯥꯏꯅꯁꯤꯁꯦ ꯀꯔꯤ ꯇꯧꯔꯝꯃꯒꯦ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯤꯅ ꯑꯁꯨꯛ ꯊꯤꯅ ꯅꯪꯅ ꯐꯨꯕꯤꯔꯤꯕꯗꯨꯕꯣ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯃꯥ ꯂꯥꯛꯄ ꯎꯕꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯇꯨꯡꯗ ꯀꯤꯊꯦꯛꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯦꯞꯄꯤ ꯏꯆꯦ ꯅꯪꯒꯤ ꯅꯆꯥꯅꯤꯁꯤ ꯃꯣꯏꯅꯤ ꯆꯪꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯃꯊꯟꯗ ꯌꯥꯎꯖꯕ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯗ ꯃꯈꯧꯔꯤ ꯃꯦꯠꯂꯦꯅ ꯇꯧꯔꯝꯂꯤꯕ ꯑꯗꯨꯒꯤ ꯑꯩꯅ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯗꯅ ꯐꯨꯔꯝꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯗꯣꯏꯁꯨ ꯏꯁꯤꯡ ꯁꯣꯛꯂꯨꯕꯅꯤ ꯄꯨꯟ ꯈ꯭ꯋꯥꯡꯗ ꯌꯦꯞꯇꯨꯅ ꯆꯪꯉꯛꯏ ꯂꯩꯃꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯊꯣꯏꯅꯨ ꯑꯉꯥꯡ ꯃꯁꯦꯟ ꯁꯟꯅꯕꯗ ꯑꯗꯨꯛ ꯑꯣꯏꯔꯝꯅꯤꯗ ꯊꯑꯣꯏꯀꯤꯗꯤ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯑꯉꯥꯡꯅꯤꯗꯅ ꯊꯣꯝꯕꯅ ꯏꯃꯥ ꯀꯩꯁꯨ ꯃꯦꯠꯇꯦ ꯏꯗꯣꯝꯆꯥꯅ ꯃꯆꯤꯟ ꯊꯤꯖꯤꯟꯅꯩꯅꯤ ꯑꯩꯈꯣꯏ ꯇꯣꯝꯅꯥꯎꯒ ꯈꯠꯅ ꯂꯩꯔꯝꯕꯅꯤ ꯑꯩꯅ ꯈꯥꯝꯗꯣꯛꯄꯅꯤ ꯇꯣꯝꯅꯥꯎꯅ ꯏꯃꯥ ꯅꯥꯎꯕꯅ ꯀꯕꯣꯛ ꯈꯤꯇ ꯆꯥꯒꯦꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯃꯥꯅ ꯌꯨ ꯉꯥꯎꯕꯒꯤ ꯃꯆꯥ ꯀꯥꯏꯅ ꯍꯥꯏꯔꯛꯏꯅꯤ ꯌꯥꯔꯦ ꯇꯣꯝꯅꯥꯎ ꯅꯪꯗꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯀꯕꯣꯛꯇꯣ ꯆꯥꯒꯦ ꯍꯥꯏꯔꯨꯕꯅꯣ ꯑꯗꯨꯕꯨꯔꯣ ꯆꯥꯛ ꯂꯥꯝꯕꯩ ꯍꯥꯏꯔꯨꯕꯅꯤ ꯏꯃꯥ ꯏꯃꯥꯒꯤ ꯇꯣꯝꯕ ꯊꯣꯏꯅꯨ ꯅꯪꯁꯨ ꯑꯉꯥꯡꯅꯤ ꯑꯉꯥꯡ ꯃꯁꯦꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏꯒꯤ ꯍꯧꯅꯁꯥꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯎꯊꯣꯛꯅꯗꯨꯅ ꯑꯃꯨꯛ ꯁꯥꯟꯅꯃꯤꯟꯅꯈꯤꯅꯤ ꯑꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯤ ꯑꯗꯩ ꯃꯄꯥ ꯌꯨ ꯉꯥꯎꯋꯦ ꯍꯥꯏꯗꯨꯅ ꯐꯨꯔꯝꯂꯤꯕ ꯈꯨꯐꯨꯗꯨꯗꯤ ꯏꯆꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯐꯥꯎ ꯑꯗꯨꯝꯅ ꯐꯨꯗ꯭ꯔꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤ ꯊꯣꯏꯅꯨ ꯃꯥꯅꯕꯨꯗꯤ ꯂꯥꯜꯂꯨꯔꯦ ꯍꯥꯏꯕꯨ ꯃꯥꯁꯨ ꯉꯝꯅꯕ ꯍꯦꯛꯇ ꯈꯨꯝꯃꯛꯏ ꯍꯔꯦ ꯃꯤꯒꯤ ꯃꯆꯥꯕꯨ ꯃꯈꯧꯔꯤ ꯃꯦꯠꯂꯗꯤ ꯃꯃꯥꯁꯨ ꯁꯥꯎꯔꯛꯇꯕ ꯏꯆꯦ ꯅꯆꯥꯁꯤ ꯑꯩꯅ ꯋꯥꯔꯛꯄꯤꯕꯒꯤ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗꯗꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗꯁꯨ ꯑꯣꯟꯁꯤꯜꯂꯛꯏ ꯌꯨ ꯉꯥꯎꯕꯒꯤ ꯏꯃꯨꯡ ꯍꯥꯏꯁꯤꯅꯤ ꯅꯣꯏꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯣꯏꯅꯣ ꯍꯌꯦꯡꯋꯥꯏ ꯅꯆꯥꯁꯤꯡꯁꯨ ꯖꯨꯒꯣꯠ ꯆꯥꯔꯣꯏꯌꯦ ꯃꯄꯥ ꯂꯧꯗꯅ ꯉꯁꯥꯏꯗꯩ ꯇꯨꯃꯤꯟ ꯇꯥꯔꯝꯕ ꯊꯥꯗꯣꯏꯅ ꯏꯗꯣꯝꯆꯥꯅ ꯈꯜꯂꯤꯕꯗꯣ ꯂꯣꯏꯅ ꯈꯪꯕ ꯉꯝꯕ ꯆꯥꯅꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯈꯪꯉꯤꯕ ꯅꯪꯅ ꯀꯔꯤ ꯈꯪꯉꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯅꯤꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯏꯗꯣꯝꯆꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯊꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯅꯆꯥꯒꯨꯝꯕꯅꯤ ꯏꯗꯣꯝꯆꯥꯅ ꯐꯨꯕ ꯆꯩꯕꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯗꯧ ꯅꯠꯇꯦ ꯏꯗꯣꯝꯆꯥꯒꯤꯁꯤꯗꯤ ꯅꯕꯨꯛ ꯐꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯀꯩꯅꯣꯝ ꯇꯧꯕꯩꯁꯨ ꯑꯉꯥꯡ ꯑꯅꯤꯁꯤꯗꯤ ꯍꯦꯛꯇ ꯇꯥꯏꯅꯕꯤꯕ ꯉꯍꯥꯟꯁꯨ ꯅꯣꯏꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯨꯕ ꯈꯛꯇꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯔꯝ ꯂꯩꯇꯅ ꯃꯅꯥ ꯂꯩꯔꯒ ꯃꯅꯪꯒꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏꯗꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯕ ꯆꯥꯠꯅꯤ ꯊꯥꯗꯣꯏꯅ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯄꯁꯤꯗ ꯊꯣꯏꯅꯨꯅ
इमाई पेम चिंथी बिसिदी कीजइये मोइगी मचिन सियाम कीजइये अम्त लाइरोइदौरी तौंगमी गाक्ता हाय नौबा यम चसिलाउ स्वाइदा लेरबदी मोइ ममा मचा तौंगमिसिना इमाई चा खुइनी बुने छागी बतारे लाउने नंगबो लैमना मसिगी नुपीसे कयादा मबु फत्रिबनी मागिसे अखोइबु लेते लाइररेना उसित्तबा अमा याउरी असुमना थोइनोना आंगांग अदु मखु चिंगदुना मयमदा पोखी असुमना नुमित अदुसु हौकी तोमचादी अहोंबा करिसु लेते लैमसु ngaiak leitana chauthoi tanja ngaiduna leiri leimagi manang nakna bohotnari nongma nongdang wairam ama chauthoi na leima nangbu yum handorabro hoita chauthoi yum halage tawramini nongdang wairam soi silagli aina thinbiu haibro nangbo yani da chauthoi iche hoi myam chatli base moi ka dum chatmi nakrage hera nangsu ai thinbigi kai kidro nangbo mi phattaba thingnarabadi karamai tawni haima hainaringaida iche sakhi hoi sujat pahokre ta chauthoi na chana mok chatli asumna leimadu chauthoi na wa haiba kaidu ta da bamakai sakhi hoi ka mayum lamda hanki leimana thadoi imagi thomba tomnau ima hale ne macha singdu mama hale haiba duda harau chenthore imongdagi nachedi ima kai haige iche di imongda lehobane oi iche ngasidi aigi khochuman piri adune imanane nga macha si leirakpani horen hauna thonglaga imai cha chana ba haidana hauni asidia horen di nga thong macha dore tomnauna nga sibu kayam hauge ta chaw thadoina tomnau ichen horen hauna thongge aduga kamai tawge khangani adoima chengbu yam lehodida chengja phadau mandi ihe ima de ikau kaurredana imagi be ma si nang nga se pusilam aduga semam ima che adai thausu leiram adu numita silakringai sida kita lau yabri yongkhige potpham da laktuna leimana iche ta thot cheng khita lauge ba thau khita ka pibiro hai leima nang bu sel ga yawbro pot chot pala iro sel di yawrak tre che icha sing bija ke haiduna nga macha ma leithori aduga yum yawrakadi cheng amuk leiramdre khangde da tawrisi awat page awat pangakta leima namidang go isilak pasida पोचैसी पीदी पिनिंग्रबनी अदो इचे नगे खलगा पिरगे नत्ती नोइगी तोमचादुबु यु अदम गावरगा लेरब्रो थबक सुक्सो सोद्रो इचे लेरी माना थबक सुदना सेल तंजिलादी यम पुबसे कैसु नत्ती माना गावदना लेख्रे अदै ऐना ngamnabo purakpadadi लोइरे अमुक तोइबा से नंगी पोचे सिदा लेरी तोमचादो खरा nganguko adumna leibi yaroi hayuma asumna leimana chengwaluदुना थादोइना चाक अदु थोंगी थोंब लोइरदुना मखोइ पुना चागे तौरिङै तोमचा यु तप्तै ngauduna lai हिन्जांग मनम सिदी कदai अइगी चा बाबा सिदा लेरे चा तोमचा चाक अदु चादुना अमुक्का चाक अदु खरा गाबो बाबा चाकति लेट्रे अदुदा लेरिबो चाक अदु करे हा मुसी मबुक्से याम फरिदोरि मपाइ फाउ चाक पिजनिंगदेने पिजनिंगदबा नति बाबा सिदे खैगी सरुमनि si hap to khradi aikhoi kai chaw haino nui cha da bai khang de hapo aduga nga thong bu su khara po makhoi mapa sing khara hapa gi atai sini cha sing cha jana ba ai loina hapo ai si ta dro mowa bi janing de bi sidi asi haiduna chak tai ba makhutuna leimagi khajai da khupang ne hekta thajilli leimanga sisu chak adu macha singa harau puna chamina ge khankhibani adubu तोमचाना असुमने हेक फूब चैब तौबना लेमा चाबम थकपम नोंगमदा खंगलमदे तोमचा चाक अदु मबुक थना चारगा हौगतखि लेमा हौगतख्रिबा मागी नुपादा येंगदुना मपी मरिक अचौबा मा चेंथरई अदुबो मचा सिंगी ममांगदा कैसु खंगदबा सादुना से चाथो साक्सी इचासा थोंबना इमा बाबसे हयवाई चावरगा मा सोइना फुगे कोइमा इमा द थि तौबगे तोमनाउना ताचो ऐसु फुबा यावगेको इचासा नपाद अदुमना हाइबता होइदे मतुंग मनाव अदुमना हाइगनुको मरमोपनी इचादी असुमना लेमा थबकन्ना सुदुना सेल तालबसु युमदुगे अवात अपादी मेंचिन मंगमलमदे थबक वाना सुरुरगा मयुमदा हलक्लबसु मागी नुपा तोमचाना लेबम चाफंग खंगहंदे असुमना वाना नोंगमा हौखि नोंगमगी नुमित्ता तोमचा यु थकपम अदुदा मागी मताव इबोचौगा यु थकमिनरी इबोचौसी मबुक यामना फत्तबा
ꯃꯤꯒꯤ ꯏꯃꯨꯡ ꯈꯠꯅꯔꯒ ꯃꯥꯅ ꯍꯦꯟꯅ ꯍꯔꯥꯎꯕ ꯃꯤꯅꯤ ꯏꯕꯣꯆꯧ ꯋꯥꯀꯥꯏ ꯉꯥꯡꯕ ꯍꯧꯔꯛꯏ ꯏꯇꯥꯎ ꯅꯪꯒꯤ ꯈꯟꯕꯗ ꯑꯩ ꯑꯍꯤꯡ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯁꯩꯇ ꯑꯩꯅ ꯑꯍꯤꯡ ꯁꯨꯡꯇꯨꯝ ꯇꯨꯝꯗꯦ ꯍꯥꯏꯁꯤꯅꯤꯀꯣ ꯏꯇꯥꯎꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯦꯗꯤ ꯍꯥꯏꯗꯗꯅ ꯑꯍꯤꯡꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯈꯟꯕꯤꯔꯤꯕ ꯈꯟꯅꯤꯡꯉꯥꯏ ꯃꯇꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯀꯩ ꯋꯥꯈꯜꯅꯣꯅꯦ ꯏꯇꯥꯎꯅ ꯈꯜꯂꯤꯗꯨꯕꯣ ꯏꯇꯥꯎ ꯅꯪ ꯀꯔꯤꯝ ꯇꯥꯗ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯃꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯦ ꯅꯪ ꯀꯔꯤꯝ ꯈꯪꯗ꯭ꯔꯣ ꯀꯔꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯂꯤꯆꯠ ꯍꯥꯏꯕ ꯀꯔꯝꯃꯥꯏꯅ ꯇꯧꯕ ꯂꯤꯆꯠꯅꯣ ꯍꯥꯏꯁꯤꯕꯨ ꯈꯪꯉꯤ ꯀꯩꯅꯣ ꯃꯥꯒꯤꯕꯨ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯃꯥꯅ ꯌꯨꯝ ꯄꯨꯕ ꯑꯩꯅ ꯑꯃꯨꯛ ꯃꯥꯕꯨ ꯈꯔ ꯐꯨꯕꯤꯕ ꯑꯁꯤꯅꯤ ꯀꯩꯅꯣ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯈꯪꯉꯤ ꯀꯩꯅꯣ ꯑꯗꯨꯔꯣ ꯃꯥꯁꯦ ꯃꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯃꯈꯥꯔꯣꯝꯒꯤ ꯆꯥꯎꯊꯣꯏ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯈꯪꯉꯤꯗꯅ ꯆꯥꯎꯊꯣꯏ ꯍꯥꯏꯕ ꯑꯣ ꯆꯥꯎꯊꯣꯏ ꯍꯥꯏꯕ ꯂꯋꯥꯏ ꯇꯥꯡꯕ ꯖꯥꯏꯁꯦꯟ ꯃꯅꯤꯡꯗꯧꯅ ꯂꯪꯕꯗꯣ ꯑꯗꯨ ꯈꯪꯉꯤ ꯀꯩꯅꯣ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯃꯥꯕꯨ ꯁꯤꯔꯦ ꯍꯥꯏꯔꯣ ꯀꯥꯏꯗꯩ ꯁꯤꯕꯅꯣ ꯑꯣ ꯃꯥꯗꯣ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯂꯩꯃꯒ ꯀꯔꯤꯅꯣ ꯌꯥꯝ ꯉꯥꯡꯅꯩ ꯍꯥꯏꯅꯦ ꯊꯕꯛ ꯁꯨꯐꯝꯗꯒꯁꯦ ꯆꯨꯖꯥ ꯀꯔꯤꯅꯣ ꯏꯇꯥꯎ ꯃꯤꯅ ꯃꯤꯠ ꯌꯥꯝ ꯅꯥꯔꯦ ꯍꯥꯏꯅꯦ ꯑꯩꯗꯤ ꯍꯥꯏꯍꯧꯔꯁꯤꯅꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯈꯔ ꯋꯥꯔꯣ ꯑꯁꯨꯝꯅ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯤ ꯇꯣꯝꯆꯥꯗ ꯏꯕꯣꯆꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯨꯝ ꯑꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯒ ꯍꯤꯗꯥꯛꯇꯣ ꯍꯩꯔꯒ ꯁꯨꯝ ꯊꯛꯆꯤꯜꯂꯤ ꯏꯕꯣꯆꯧꯗꯤ ꯃꯕꯨꯛꯅꯤꯡꯗ ꯑꯈꯥꯕ ꯃꯤꯅꯣꯡ ꯅꯣꯛꯂꯤ ꯏꯕꯣꯆꯧ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯗꯤ ꯏꯇꯥꯎ ꯊꯛꯍꯧꯈꯣꯀꯣ ꯑꯩ ꯆꯠꯂꯝꯃꯒꯦ ꯌꯨꯊꯛ ꯁꯦꯜꯁꯨ ꯏꯇꯥꯎꯒꯤ ꯃꯤꯡꯗ ꯍꯥꯏꯔꯝꯂꯒꯦ ꯃꯊꯪꯗ ꯑꯩ ꯑꯃꯨꯛ ꯄꯨꯊꯣꯛꯀꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯆꯧꯗꯨ ꯆꯠꯈ꯭ꯔꯤ ꯇꯣꯝꯆꯥꯗ ꯏꯕꯣꯆꯧꯅ ꯍꯥꯏꯔꯝꯕꯒꯗꯨ ꯇꯥꯗ꯭ꯔꯤ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯕꯛ ꯁꯨꯐꯝꯗ ꯃꯤꯅ ꯀꯔꯤꯅꯣ ꯍꯥꯏꯅꯩ ꯀꯥꯏꯅ ꯏꯕꯣꯆꯧꯅ ꯇꯝꯁꯤꯜꯂꯝꯕꯗꯨꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯃꯈꯣꯡꯗꯨ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯊꯥꯡꯗꯨꯅ ꯆꯠꯈꯤ ꯊꯥꯗꯣꯏꯁꯨ ꯁꯣꯝꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯩꯔꯥ ꯀꯠꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯊꯣꯝꯕꯒ ꯇꯣꯝꯅꯥꯎ ꯃꯕꯥꯅꯤ ꯊꯣꯛꯄ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯊꯣꯝꯕꯅ ꯇꯣꯝꯅꯥꯎ ꯄꯥꯕ ꯂꯥꯛꯑꯦꯍꯦ ꯁꯥꯟꯅꯔꯒꯨꯝꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯑꯃꯨꯛ ꯆꯩꯔꯛꯑꯅꯤ ꯍꯣꯏ ꯇꯥꯆꯧ ꯅꯨꯡꯉꯥꯏꯔꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩꯇ꯭ꯔꯦ ꯅꯨꯄꯤ ꯑꯣꯛꯇꯕꯤ ꯂꯧꯔꯨꯕꯒꯤ ꯅꯨꯡꯉꯥꯏꯔꯦꯍꯦ ꯃꯄꯥꯎ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯏꯁꯩ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯩꯒꯤꯔ ꯃꯤꯒꯤꯔ ꯈꯪꯗꯕ ꯏꯆꯥꯁꯥ ꯅꯃꯥ ꯑꯣꯛꯇꯕꯤꯗꯣ ꯍꯜꯂꯛꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯏꯅ ꯀꯔꯤꯅꯣ ꯄꯥꯕ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯂꯩꯀꯥꯏ ꯃꯤꯅ ꯇꯥꯔꯒ ꯀꯔꯤꯅꯦ ꯈꯟꯗꯣꯏꯅꯣ ꯇꯧꯔꯤꯗꯨꯕꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯅꯃꯥ ꯑꯣꯛꯇꯕꯤꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯑꯝꯈꯤꯔꯣꯏꯅꯦ ꯍꯜꯂꯛꯑꯝꯈꯤꯔꯣꯏ ꯑꯩ ꯈꯪꯉꯦꯕ ꯃꯥ ꯅꯨꯄꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯂꯩꯔꯝꯒꯤꯅꯤꯌꯦ ꯕꯥꯕꯥ ꯑꯗꯨꯃꯥꯏ ꯍꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣ ꯏꯃꯥꯗꯣ ꯃꯆꯥ ꯑꯩꯈꯣꯏꯁꯦ ꯊꯥꯛꯄ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯈꯤꯕꯅꯤ ꯍꯩꯆꯤꯊꯤꯕꯤ ꯅꯪꯁꯨ ꯅꯃꯥꯒꯤ ꯃꯆꯥꯅ ꯍꯥꯏꯕꯗ ꯆꯞ ꯆꯥꯕꯅꯤ ꯑꯁꯨꯛ ꯊꯦꯡꯉꯁꯤꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤ ꯎꯔꯦꯗꯅ ꯃꯗꯨ ꯍꯜꯂꯛꯈꯤꯁꯅꯨ ꯍꯥꯠꯇꯣꯛꯀꯦ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯃꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯪꯉꯛꯏ ꯃꯈꯨꯠꯇ ꯈꯥꯎ ꯃꯌꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯆꯥꯁꯥ ꯏꯃꯥ ꯍꯜꯂꯦ ꯃꯈꯣꯏ ꯃꯄꯥꯁꯨ ꯍꯜꯂꯛꯑꯦꯗꯅ ꯊꯥꯗꯣꯏ ꯁꯤ ꯈꯥꯎꯁꯤ ꯂꯧꯁꯤꯜꯂꯨ ꯆꯦꯡ ꯆꯥꯛ ꯑꯗꯩ ꯑꯂꯨ ꯍꯋꯥꯏ ꯈꯔꯁꯨ ꯌꯥꯎꯔꯕꯅꯤ ꯉꯁꯤꯗꯤ ꯈꯨꯠꯁꯨꯃꯟꯁꯨ ꯄꯤꯔꯛꯏ ꯑꯗꯨꯗ ꯏꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯆꯦꯡ ꯆꯔꯥ ꯋꯥꯟꯕꯗꯣ ꯁꯦꯜ ꯐꯪꯉꯤꯀꯥꯟꯁꯤꯗ ꯈꯔ ꯌꯥꯝꯅ ꯍꯦꯛ ꯋꯥꯟꯁꯤꯜꯂꯛꯑꯕꯅꯤ ꯏꯃꯥꯅ ꯇꯣꯝꯅꯥꯎꯅ ꯏꯃꯥ ꯉꯥꯃꯛ ꯂꯩꯔꯛꯄ꯭ꯔꯥ ꯍꯣꯏꯅꯦ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯂꯩꯔꯛꯄꯅꯤ ꯁꯤ ꯅꯪꯒꯤ ꯇꯥꯆꯧꯒ ꯆꯥꯃꯤꯟꯅꯔꯣ ꯇꯥꯆꯧ ꯂꯥꯛꯑꯣꯍꯦ ꯏꯃꯥꯅ ꯂꯩꯔꯛꯄ ꯀꯕꯣꯛ ꯈꯣꯏꯗꯨꯝꯁꯦ ꯆꯥꯃꯤꯟꯅꯔꯁꯤ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯦ ꯇꯣꯝꯆꯥꯅ ꯆꯦꯡ ꯌꯥꯎꯕ ꯈꯥꯎꯗꯨ ꯃꯨꯜꯂꯒ ꯍꯦꯛꯇ ꯂꯪꯈꯤ ꯂꯣꯏꯔꯦ ꯁꯨꯃꯥꯡꯗꯨꯗ ꯆꯦꯡ ꯍꯋꯥꯏ ꯑꯂꯨ ꯑꯇꯩ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯝꯆꯥꯏ ꯆꯥꯏꯔꯤ ꯃꯈꯣꯏ ꯃꯄꯥ ꯏꯁ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯥꯡꯂꯤ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯟꯖꯟꯒꯦ ꯇꯧꯏ ꯇꯣꯝꯆꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯣꯛꯇꯕꯤ ꯅꯪꯅ ꯄꯨꯔꯛꯄꯁꯤꯡꯁꯦ ꯏꯆꯥꯁꯤꯡꯗ ꯄꯤꯖꯕ ꯌꯥꯔꯣꯏ ꯑꯌꯣ ꯃꯣꯏ ꯃꯄꯥ ꯑꯌꯣ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯉꯁꯤ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯗꯨꯕꯣ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯏꯁ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯀꯥꯏ ꯅꯪꯅ ꯆꯠꯄ ꯂꯤꯆꯠ ꯁꯥꯖꯠꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏ ꯍꯥꯏꯗꯨꯅ ꯄꯪꯐꯨꯗ ꯐꯨꯖꯤꯜꯂꯤ ꯃꯣꯏ ꯃꯄꯥ ꯑꯌꯣ ꯏꯃꯥ ꯐꯨꯕꯁꯦ ꯑꯝꯇ ꯂꯦꯞꯄꯤꯌꯣ ꯃꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯕꯥꯕꯥ ꯏꯃꯥꯁꯦ ꯑꯝꯇ ꯐꯨꯕ ꯂꯦꯞꯄꯣ ꯐꯥꯕꯁꯦ ꯑꯝꯇ ꯂꯦꯞꯄꯣꯕ ꯕꯥꯕꯥ ꯊꯣꯝꯕꯒ ꯇꯣꯝꯅꯥꯎꯒꯁꯨ ꯃꯄꯥꯕꯨ ꯈꯥꯝꯗꯣꯛꯆꯩ ꯊꯣꯝꯕꯅ ꯕꯥꯕꯥ ꯏꯃꯥ ꯐꯨꯕꯤꯒꯅꯨ ꯕꯥꯕꯥ ꯏꯃꯥꯁꯦ ꯐꯨꯕꯤꯒꯅꯨ ꯑꯁꯨꯝꯅ ꯀꯟꯅ ꯇꯧꯔꯤꯉꯩ ꯇꯣꯝꯆꯥꯁꯨ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯑꯐ ꯐꯠꯇ ꯀꯩꯁꯨ ꯈꯪꯗꯅ ꯃꯅꯥꯛ ꯑꯗ꯭ꯋꯥꯏꯗ ꯇꯥꯔꯝꯕ ꯎꯀꯛ ꯑꯃꯅ ꯈꯨꯟꯗꯨꯅ ꯂꯩꯃꯗ ꯀꯟꯗꯒꯦ ꯇꯧꯕꯗ ꯁꯣꯏꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯝꯅꯥꯎꯗ ꯄꯥꯟꯈꯤ ꯇꯣꯝꯅꯥꯎꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯩꯃꯥꯏꯗ ꯍꯥꯏꯗꯔꯛꯏ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯝꯆꯥ ꯌꯨ ꯉꯥꯎꯕꯒꯤ ꯅꯤꯁꯥꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯂꯩꯃꯅ ꯍꯩꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ
ꯃꯈꯣꯏ ꯃꯄꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯇꯣꯝꯅꯥꯎ ꯇꯣꯝꯅꯥꯎ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯏꯃꯥꯅ ꯀꯧꯔꯤꯁꯦ? ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ? ꯊꯣꯝꯕꯅ 이마 이 돔나우스 이도에 이제기 붕어 이제나 거울세 낭부 따브로 돔나우 돔나우 Laima leptuna yengliba magi nupada 마크이 마빠 아마이밤다 투나 거비로 이자셈다 라잉나바 기타 투남다 거비로 하 호이 호이 에이 거울게 마마 asi haiduna maiba kawba chenki asumna amaiba kawruduna amaibaduna kanna hotnaduna layenglabada tomnaubu kanba ngamki ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯐꯔꯅꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯁꯤꯗꯩꯗꯤ ꯇꯣꯝꯆꯥ ꯃꯇꯨꯡꯗ ꯌꯨ ꯉꯥꯎꯔꯒ ꯑꯁꯨꯝ ꯇꯧꯅꯨꯀꯣ ꯆꯦꯛꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯆꯥꯁꯤꯡ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯣꯏꯀꯣ ꯍꯣꯏ ꯃꯥꯃ ꯑꯩ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ asigi matungdagidi tomcha wakhal tapna tharaki tomcha yusu thakidre oh ꯑꯩꯅ ꯌꯨꯁꯤ ꯊꯛꯑꯝꯗ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯂꯝꯂꯣꯏꯀꯣ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯩꯅ ꯃꯤꯒꯤ ꯃꯤꯋꯥ ꯂꯧꯗꯨꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯃꯆꯥꯁꯤꯡꯇꯕꯨ ꯃꯕꯨꯛ ꯊꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯃꯁꯥꯒꯤ ꯀꯔꯤꯁꯨ ꯈꯪꯗꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯤ ꯂꯩꯃꯕꯨꯁꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯨꯕ ꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯅ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯤꯅꯁꯨ ꯎꯁꯤꯠꯍꯟꯗꯕ ꯃꯤꯅꯁꯨ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯍꯟꯕ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯃꯤꯅ ꯊꯣꯏ ꯎꯁꯤꯠꯇꯅ ꯉꯥꯡꯁꯛꯄ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯌꯨ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤꯀꯣ thawdok asidagi tomcha wakhal taduna yu thakpa lepki magi nupi amadi machasingi khanduna thabak kana soduna sel tanki asumna asum tawrakpada laimagi imongsu hanadai phibam yamna phagalei haujikti makoigi imongsu minasu henjinba ngamlamde asumna ingna nungayai phana panki